ꯑꯂꯦꯝꯕ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠꯇ ꯑꯗꯨꯝ ꯂꯩꯍꯧꯕꯗꯨꯅꯦꯕ ꯂꯩꯕꯗ ꯂꯩꯅꯤꯡꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯍꯥꯞꯄꯒ ꯂꯩꯕ ꯇꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔ ꯑꯃ ꯄꯩꯈꯔꯦ ꯃꯥ ꯍꯥꯟꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯑꯣ 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 Hi. ꯃꯥ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯃꯥ ꯅꯨꯡꯉꯥꯏꯄꯣ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯥ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕꯗꯣ ꯃꯥꯁꯨ ꯃꯦꯆꯤꯟꯒ ꯄꯩꯊꯣꯔꯛꯏꯕ ꯆꯨꯝꯊꯣꯔꯛꯏꯕ ꯃꯥ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯂꯦꯡꯗꯣꯏꯅꯤꯁꯦ ꯃꯥꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯑꯩꯈꯣꯏꯁꯦ ꯋꯥꯠꯄꯨꯗꯤ ꯋꯥꯠꯂꯦꯕ ꯒꯨꯋꯥꯍꯥꯇꯤ ꯆꯠꯇꯣꯏꯁꯦꯅꯦ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯏꯁꯨ ꯑꯁꯨꯝ ꯑꯩꯈꯣꯏ ꯃꯄꯥꯅ ꯔꯨꯝꯗꯣ ꯌꯦꯡꯈꯠꯄ ꯍꯧꯔꯦꯕꯅꯦ ꯑꯗꯅꯦ ꯃꯑꯣꯡ ꯆꯥꯕ ꯀꯔꯝꯕꯅ ꯐꯅꯤ ꯀꯔꯝꯕꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯈꯪꯗꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯜꯒꯤ ꯈꯪꯗꯦ ꯑꯗꯨ ꯔꯨꯝꯗꯣ ꯑꯥꯗ ꯁꯨꯝ ꯌꯦꯡꯈꯠꯄ ꯍꯧꯔꯦꯕ ꯔꯨꯝ 3 ꯈꯛꯇꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯌꯦꯡꯍꯜꯂꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯔꯨꯝ 3 ꯈꯛꯁꯤꯗ ꯑꯃꯈꯛꯇꯤ ꯌꯥꯝꯅ ꯈꯣꯏꯗꯥꯔꯦꯕ ꯑꯩꯅꯅꯦ ꯐꯖꯅ ꯈꯣꯏꯗꯥꯖꯔꯦ ꯊꯃꯣꯏꯅ ꯑꯗꯣ ꯑꯍꯥꯟꯕꯗ ꯔꯨꯝ ꯑꯃꯈꯛ ꯌꯦꯡꯍꯜꯂꯦ ꯑꯗꯨꯗꯤ ꯃꯈꯥꯗꯒ ꯇꯥꯏꯜꯁꯀꯕꯨꯗꯤ ꯅꯞꯇꯦꯕ ꯑꯁꯨꯝ ꯑꯩꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯔꯨꯝ 2ꯒ ꯍꯣꯜ ꯑꯃꯒ ꯑꯍꯥꯟꯕꯗ ꯆꯪꯕꯗ ꯍꯣꯜ ꯂꯩꯔꯦ ꯑꯗꯨꯒ ꯔꯨꯝ 2ꯈꯛꯀ ꯑꯗꯩꯗꯤ ꯂꯦꯇ꯭ꯔꯤꯟ ꯕꯥꯊꯔꯨꯝ ꯇꯣꯉꯥꯟꯅ ꯁꯨꯝ ꯁꯦꯄꯔꯦꯠ ꯀꯣ ꯁꯨꯝ ꯔꯨꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯂꯦꯇ꯭ꯔꯤꯟ ꯕꯥꯊꯔꯨꯝ ꯁꯦꯄꯔꯦꯠꯅꯦꯕ ꯑꯗꯨꯗꯨꯅ ꯈꯔ ꯃꯃꯜꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯜꯗꯣ ꯈꯔ ꯍꯟꯊꯩ ꯑꯗꯨꯒ ꯃꯊꯪ ꯑꯃꯈꯛ ꯑꯃꯨꯛ ꯌꯦꯡꯍꯜꯂꯦ ꯑꯗꯨꯅ ꯆꯪꯕꯒ ꯍꯣꯜ ꯌꯥꯝ ꯆꯥꯎꯔꯦ ꯍꯣꯜꯗꯣ ꯁꯥꯊꯤꯅ ꯆꯥꯎꯔꯦꯕ ꯑꯗꯨ ꯍꯣꯜ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯗꯥꯏꯅꯤꯡ ꯍꯣꯜ ꯑꯃꯈꯛ ꯂꯩꯔꯦ ꯑꯗꯩꯗꯤ ꯀꯤꯆꯟ ꯂꯩꯔꯒ ꯔꯨꯝꯗꯣ ꯑꯃꯈꯛꯇꯪ ꯑꯣꯏꯕ ꯑꯗꯨꯒ ꯂꯦꯇ꯭ꯔꯤꯟ ꯕꯥꯊꯔꯨꯝ ꯁꯦꯄꯔꯦꯠ ꯁꯨꯝ ꯔꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨ ꯕꯦꯜꯀꯅꯤ ꯑꯆꯧꯕ ꯑꯃꯈꯛꯀ ꯄꯤꯌꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯤꯆꯟꯒꯗꯨꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯍꯣꯜꯗꯨꯁꯨ ꯌꯥꯝ ꯆꯥꯎꯏ ꯔꯨꯝꯗꯨꯁꯨ ꯑꯗꯨꯝ ꯈꯪꯆꯥꯎ ꯆꯥꯎꯕ ꯑꯗꯨ ꯔꯨꯝ 2 ꯑꯣꯏꯗꯕꯗꯨ 2ꯗꯤ ꯑꯣꯏꯗꯕ ꯑꯗꯨꯅ ꯈꯇꯪ ꯑꯗꯨ ꯐꯖꯔꯒꯁꯨ ꯈꯇꯪ ꯍꯟꯊꯔꯦ ꯃꯅꯤꯡꯗ ꯑꯗꯨꯒ ꯐꯪꯗ꯭ꯔꯒꯗꯤ ꯑꯗꯨ ꯁꯨꯝ ꯂꯩꯕꯒꯤ ꯋꯥꯈꯟꯕꯨꯗꯤ ꯈꯜꯂꯦꯕ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯄꯥꯅ ꯌꯦꯡꯍꯜꯂꯦ ꯑꯁꯤ ꯔꯨꯝ 2ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯚꯤꯗꯤꯑꯣꯒ ꯇꯧꯔꯛꯇꯦꯕ ꯑꯁꯨꯝ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯍꯜꯂꯛꯄꯅꯦꯕ ꯑꯁꯤꯃꯗꯤ ꯃꯥꯅ ꯑꯁꯤꯃꯒ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯅꯅꯦ ꯑꯗꯣ ꯔꯨꯝꯗꯣ ꯐꯖꯕꯅ ꯑꯩꯒꯤ ꯏꯃꯣꯟꯅ ꯁꯨꯝ ꯈꯣꯏꯗꯥꯖꯔꯦ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯆꯪꯐꯝꯅꯤ ꯄꯨꯔꯥ ꯊꯣꯡ ꯆꯪꯐꯝꯁꯦ ꯁꯤꯁꯤꯅ ꯃꯣꯏ ꯍꯣꯜ ꯂꯩꯔꯦ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯔꯨꯝ ꯑꯃ ꯂꯩꯔꯦ ꯑꯅꯤꯁꯨꯕ ꯔꯨꯝꯗꯁꯨ ꯂꯩꯔꯦ ꯀꯣ ꯑꯩꯁꯤ ꯆꯥꯛꯈꯨꯝ ꯂꯩꯔꯦ ꯁꯣꯝꯗ ꯂꯦꯇ꯭ꯔꯤꯟ ꯕꯥꯊꯔꯨꯝ ꯍꯥ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯑꯩꯗꯤ ꯌꯥꯝ ꯐꯖꯩ ꯈꯪꯗꯦ ꯑꯩꯅ ꯊꯃꯣꯏꯅꯗꯤ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯦ ꯑꯁꯤꯒꯤ ꯔꯨꯝꯁꯦ ꯑꯗꯣ ꯑꯁꯤ ꯔꯨꯝꯁꯦ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯔꯨꯝꯅꯦꯕ ꯃꯥꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯔꯛꯄ ꯍꯥꯟꯅꯗꯒꯤ ꯑꯁꯨꯝ ꯃꯥꯏ ꯃꯃꯥꯟꯅꯕꯅꯦ ꯑꯗꯨ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯃꯥꯁꯨ ꯄꯣꯁꯇꯤꯡꯁꯦ ꯑꯣꯏꯗ꯭ꯔꯣꯕ ꯑꯗꯣ ꯃꯥꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯗꯤ ꯀꯨꯏꯔꯕ ꯂꯩꯔꯛꯄ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗꯣ ꯃꯥꯁꯨ ꯄꯣꯁꯇꯤꯡ ꯆꯠꯈꯤꯕ ꯇꯥꯔꯗꯤ ꯑꯁꯦ ꯁꯨꯝꯁꯨ ꯔꯨꯝꯁꯦ ꯂꯧꯍꯧꯔꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯠꯈꯤꯗꯅ ꯄꯣꯁꯇꯤꯡ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯊꯪꯅꯕꯗꯁꯨ ꯔꯨꯝꯗꯣ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡꯗꯣ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯁꯤꯒꯤ ꯔꯨꯝꯁꯦ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯁꯨ ꯂꯩ ꯑꯗꯨ ꯔꯨꯝꯗꯣ ꯂꯩꯌꯦꯅ ꯑꯗꯣ ꯑꯁꯤ ꯔꯨꯝꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯗꯤ ꯐꯖꯃꯟꯒꯤꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯌꯦꯡꯍꯟꯅꯤꯡꯉꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯗ ꯁꯨꯝ ꯍꯥꯏꯕ ꯑꯁꯤ ꯔꯨꯝꯁꯦ ꯃꯌꯥꯝꯗ ꯑꯩ ꯚꯤꯗꯤꯑꯣ ꯇꯧꯔꯒꯦ ꯌꯦꯡꯍꯜꯂꯒꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏ ꯆꯠꯂꯒꯁꯨ ꯁꯨꯝ ꯎꯕꯩꯁꯨ ꯎꯗ꯭ꯔꯣꯕ ꯑꯁꯤ ꯁꯨꯝ ꯂꯧꯒꯅꯤ ꯍꯥꯏꯅ ꯁꯨꯝ ꯑꯩꯉꯣꯟꯗꯗꯤ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯨꯝ 99%ꯗꯤꯀꯣ ꯑꯗꯣ ꯈꯪꯗꯦ ꯃꯇꯝ 1%ꯁꯦ ꯈꯛꯇꯅ ꯊꯝꯍꯧꯔꯤꯁꯦ ꯍꯌꯦꯡ ꯃꯇꯝ ꯌꯧꯔꯒ ꯑꯃꯨꯛ ꯀꯔꯝꯕ ꯑꯗꯨꯝ ꯍꯦꯟꯕ ꯈꯪꯗꯦ ꯀꯔꯤ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯁꯨꯝ 99%ꯗꯤ ꯁꯨꯝ ꯈꯜꯂꯤ ꯑꯗꯨꯝ ꯁꯤꯁꯦ ꯂꯧꯍꯧꯁꯤꯔꯥ ꯍꯥꯏꯅ ꯑꯗꯨ ꯄꯣꯁꯇꯤꯡ ꯑꯣꯏꯗꯕ ꯇꯥꯔꯦ ꯁꯨꯝ ꯕꯤꯜꯗꯤꯡꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯔꯨꯝꯗꯣ ꯂꯧꯔꯁꯨ ꯍꯥꯏꯅꯅꯦ ꯑꯁꯤ ꯔꯨꯝꯗꯤ ꯐꯖꯔꯦ ꯃꯃꯜꯁꯨ ꯌꯥꯝ ꯐꯖꯔꯦ ꯒꯣꯔꯃꯦꯟꯅ ꯄꯤꯔꯛꯄꯗꯨꯗꯤ ꯑꯗꯨꯝ ꯑꯁꯤ ꯔꯨꯝꯁꯤꯗ ꯁꯨꯝ ꯂꯩꯈꯤ ꯇꯥꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯁꯤ ꯂꯩꯔꯤꯁꯤꯗꯤꯀꯣ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯁꯤꯗꯒꯤ ꯈꯔ ꯂꯦꯝꯍꯧꯕꯅꯤꯅ ꯑꯩꯈꯣꯏ ꯄꯣꯀꯦꯠꯇ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯍꯥꯟꯕ ꯌꯦꯡꯍꯜꯂꯛꯄ ꯔꯨꯝꯗꯣ ꯑꯗꯨꯁꯨ ꯁꯨꯝ ꯒꯣꯔꯃꯦꯟꯅ ꯄꯤꯕꯗꯒꯤꯗꯤ ꯈꯔ ꯑꯃꯗꯤ ꯑꯁꯨꯝ ꯂꯦꯝꯍꯧꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯀꯦꯠꯇ ꯑꯣꯏꯖꯍꯧꯗꯣꯏꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯁꯦ ꯊꯕꯛ ꯆꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ ꯑꯦꯂꯥꯎꯟꯁ ꯑꯃ ꯄꯤꯔꯤꯅꯦꯕꯅꯦ ꯔꯨꯝꯁꯦ ꯀ꯭ꯋꯥꯇꯔ ꯐꯪꯗ꯭ꯔꯒꯗꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯔꯨꯝ ꯚꯔꯥ ꯂꯩꯖꯕꯁꯦ ꯒꯣꯔꯃꯦꯟꯅ ꯄꯤꯕꯅꯦꯕ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯅꯦꯕ ꯑꯗꯣ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕ ꯆꯥꯡꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯔꯨꯝ ꯐꯖꯕꯗ ꯂꯩꯅꯤꯡꯕ ꯇꯥꯔꯗꯤ ꯒꯣꯔꯃꯦꯟꯅ ꯄꯤꯔꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯍꯥꯞꯄꯒ ꯂꯩꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯨꯝ ꯈꯔ ꯑꯍꯣꯡꯕꯗ ꯂꯩꯖꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟꯅ ꯄꯤꯕꯗꯨꯗꯒꯤ ꯔꯨꯝꯗꯩ ꯈꯥꯏꯗꯣꯛꯈ꯭ꯔꯒꯀꯣ ꯔꯨꯝꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯑꯂꯦꯝꯕ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠꯇ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯦꯕ
ꯑꯗꯣ ꯑꯁꯤꯒꯤ ꯔꯨꯝꯁꯤꯗꯤ ꯐꯗꯤ ꯐꯖꯔꯦ ꯑꯩꯈꯣꯏ ꯅꯤꯡꯕꯣꯡꯅ ꯍꯥꯏꯔꯛꯑꯦ ꯂꯧꯔꯣ ꯀꯩꯗꯧꯗꯣꯏꯅꯣ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯗꯨꯕꯨ ꯂꯦꯝꯕꯒ ꯄꯥꯝꯃꯨꯔꯅꯨ ꯂꯧꯁꯜꯂꯣ ꯌꯥꯝ ꯐꯖꯩꯌꯦꯅ ꯍꯥꯏꯕ ꯑꯗꯨꯁꯨ ꯌꯥꯝꯅꯗꯤ ꯄꯥꯝꯃꯦ ꯑꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆꯇ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯗꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯇꯤ.ꯁꯤ. ꯂꯧꯕꯒ ꯈꯣꯠꯄꯒ ꯁ꯭ꯀꯨꯜꯒꯤ ꯇꯧꯔꯛꯄꯗ ꯃꯥꯔꯆ ꯑꯗꯨꯝ ꯌꯧꯔꯅꯤ ꯑꯗꯣ ꯃꯥꯔꯆꯇꯗꯤ ꯈꯪꯒꯅꯤ मार्च खंगनी रूम से कर्म होना अदुसु अखोइगा मपागा अइगि खंजरे असि रूम सिमक लहौबा नत्रगा असि रूम से ममानबसना पोस्टिंग चेक बता दे अदुम लहौरे असि रूम से नत्रगना मथक्ता हेल्ब रूम से मथक थंगोदो लौरे अदो मया मतम दु योरगा मु येंगमिनरसिको अदम कमेंट हाइबिरम कमाइना तौगे आइना आइदि याम साथीना पामे रूम से अदो मयाम सु कमाइना तौगे अदो हाइबिरोबा अखोइ मपाना असि रूम से दे हेनबा तै लेयरोयना अखोइ मपाना येंगरोयना हाइबा दुगी बिल्डिंग दा सुम लौरसियाना अदुनि मयाम आइना रूम से फजमनिना मयाम दा शेयर तौजरकपने अदो येते हेनिंगा लितरे मयाम अदो वीडियो से सुम लोइसनजरगे मतांग सिगदा मथंगी वीडियो दा मु फंगनरसी कमेंट तौबा काबिनुको असुम के फजे फजदे दो हाइबिरोबा अदुगा आइगी वीडियो से नुंगाइबिरगदी लाइक सब्सक्राइब तो बिरमो लाइक सब्सक्राइब तो दबि यावरगदे आइगी चैनल से सब्सक्राइब तो बिरमो लोइसनजरगे मयाम बाय बाय फ्लाइंग तो हरो अस वाह